ꯑꯩꯈꯣꯏ ꯖꯥꯇꯤ ꯁꯨꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯖꯥꯇꯤ ꯃꯌꯥꯝꯒꯤ ꯂꯣꯟꯁꯨ ꯑꯩꯈꯣꯏ ꯈꯪꯁꯤ ꯉꯥꯡꯁꯤ ꯕꯠ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯌꯧꯔꯛꯑꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟ ꯃꯩꯇꯩꯂꯣꯟꯁꯦ ꯃꯁꯤ ꯌꯥꯔꯤꯉꯩ ꯉꯥꯡꯅꯕ ꯍꯣꯠꯅꯁꯤ ꯃꯁꯤꯃ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯁꯨ ꯌꯥꯎꯕꯤꯔꯤ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯃꯤꯁ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯥꯔꯠ ꯀꯜꯆꯔꯒꯤ ꯄꯣꯠꯁꯤ ꯌꯣꯛꯈꯠꯅꯕ ꯍꯤꯡꯒꯠꯅꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯔꯨꯛ ꯑꯩꯈꯣꯏꯒꯤ ꯊꯥ ꯇꯔꯨꯛꯀꯤ ꯃꯐꯝꯁꯤꯗ ꯊꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯑꯣꯟꯊꯣꯛꯂꯛꯇꯦ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯃꯇꯤꯛ ꯃꯗꯨ ꯑꯩꯁꯨ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯤꯒꯨꯝꯕꯁꯦ ꯀꯣꯔꯣꯅꯥꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯐꯤꯕꯝ ꯊꯣꯛꯈꯤꯕꯗꯣ ꯃꯗꯨꯒꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯟꯊꯔꯒ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯩ ꯏꯁꯥꯃꯛ ꯂꯧꯕ ꯃꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯥꯎꯈꯠꯆꯒꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯅꯤꯡꯁꯤꯡꯖꯒꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯗ ꯅꯠꯇꯅ ꯑꯩꯈꯣই ꯃꯐꯝ ꯃꯐꯝꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯃꯟꯁꯦ ꯑꯩꯈꯣꯏꯁꯤ ꯃꯁꯤꯡꯁꯦ ꯁꯨꯝ ꯍꯟꯊꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯤ ꯁꯦꯡꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯄꯣꯂꯣ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯒꯣꯜ ꯀꯥꯡꯖꯩꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯅ ꯄꯨꯊꯣꯛꯆꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯅ ꯌꯥꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯀꯥꯡꯖꯩꯁꯦ ꯆꯍꯤ 5,000 ꯍꯦꯜꯂꯕꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯣꯏꯕ ꯐꯨꯔꯨꯞꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯁꯤꯗ ꯆꯍꯤ 5,000 ꯍꯦꯟꯅ ꯍꯤꯡꯉꯦꯕ ꯑꯩꯈꯣꯏ ꯑꯗꯣ ꯆꯍꯤ 5,000 ꯍꯦꯟꯅ ꯍꯤꯡꯂꯛꯑꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯌꯥ ꯌꯥꯝꯅ ꯂꯩꯔꯤꯒꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯁꯦ ꯐꯅꯌꯥꯝ ꯌꯥꯝꯃꯝꯒꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏ 50,000-60,000 ꯁ꯭ꯋꯥꯏꯗ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ 50,000-60,000 ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯒ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯄꯨꯝꯅꯃꯛꯁꯦ ꯃꯤꯁꯤꯡ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏ ꯃꯤꯁꯤꯡꯅꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯉꯥꯛꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯉꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯜ ꯉꯥꯛꯀꯗꯧꯔꯤꯕ ꯑꯗꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯉꯥꯛꯀꯗꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯩꯇꯩꯁꯤꯡ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯗꯨꯅ ꯈꯔ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯔ ꯑꯅꯧꯕ ꯃꯤꯔꯣꯜꯗꯗꯤ ꯑꯩꯈꯣꯏ ꯈꯔ ꯃꯁꯤꯡ ꯌꯥꯝꯈꯠꯅꯕ ꯍꯣꯠꯅꯁꯤ ꯃꯁꯤ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯏꯆꯦꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯑꯒ ꯈꯟꯕꯤꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯍꯥꯏꯕꯁꯦ ꯌꯥꯎꯔꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯧꯕ ꯂꯝ ꯇꯥꯛꯄꯁꯨ ꯌꯥꯔꯣꯏ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨ ꯀꯔꯤꯝꯇ ꯄꯥꯝꯗꯕ ꯃꯁꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯏꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯋꯥꯃꯤꯟꯅꯕ ꯑꯩꯈꯣꯏ ꯉꯁꯤ ꯑꯩ ꯏꯁꯥꯃꯛ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯩ ꯂꯥꯛꯆꯔꯤ ꯑꯗꯨ ꯑꯩꯅꯁꯨ ꯈꯟꯖꯕꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯅꯤꯡꯊꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯥꯟꯈꯤꯕ ꯂꯥꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯊꯦꯡꯕꯗ ꯂꯥꯛꯈꯤꯕꯁꯤ ꯅꯤꯡꯊꯧ ꯃꯥꯔꯖꯤꯠ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯈꯟꯖꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯆꯨꯝꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧ ꯃꯥꯔꯖꯤꯠꯀꯤ ꯃꯇꯨꯡꯗ ꯂꯥꯛꯄꯁꯤ ꯑꯩ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄꯁꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯈꯛꯀꯤ ꯂꯥꯛꯆꯔꯤꯁꯦ ꯉꯁꯤ ꯊꯧꯔꯝꯁꯤꯈꯛ ꯌꯥꯎꯔꯨꯒꯦ ꯑꯗꯨꯒ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏ ꯚꯥꯁꯟ ꯐꯖꯕ ꯄꯤꯔꯨꯒꯦ ꯃꯌꯥꯝꯗ ꯑꯗꯨꯝꯁꯨ ꯇꯧꯔꯒꯦ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯃꯤꯁꯟ ꯑꯩꯈꯣꯏ ꯃꯤꯁꯟ ꯑꯃ ꯂꯣꯏꯅ ꯂꯥꯛꯆꯩ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯈꯣꯏ ꯎꯅꯅꯕ ꯍꯣꯠꯅꯁꯤ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯋꯥꯕ ꯂꯩꯕꯁꯦ ꯈꯔ ꯀꯣꯝꯊꯣꯛꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯈꯟꯅꯁꯤ ꯑꯗꯨꯒ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯈꯟꯅꯖꯩ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯆꯍꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯀꯟꯐꯔꯦꯟꯁ ꯑꯣꯔ ꯀꯟꯚꯦꯟꯁꯟꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯃꯗꯨꯒꯤ ꯅꯨꯃꯤꯠ 9-10 ꯁꯤꯜꯂꯒ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯑꯩꯈꯣই ꯃꯌꯥꯝꯅ ꯍꯥꯏꯅꯔꯒ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯐꯝꯗ ꯊꯣꯔꯛꯀꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯗꯤ ꯐꯖꯅ ꯊꯝꯖꯔꯒ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜꯁꯤꯡ ꯆꯥꯛ ꯑꯍꯟꯕꯁꯤ ꯐꯠꯇꯦ ꯍꯥꯏ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯨꯝ ꯆꯦꯟꯁꯤꯟꯗ꯭ꯔꯒ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜꯁꯤꯡꯅ ꯄꯤꯕꯁꯤꯡꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯧꯖꯥꯜ ꯇꯧꯕꯁꯦ ꯂꯦꯞꯄ
पागल 조금 어느 정도가 경락 पागल लौसिंग बिडियो है बहुत कुछ हो जाएगा, हम लोग बोलते हैं